MLA Joy Kisana Sabe Yaroi Haina Thinkiba temporary market set Nasidagi Amuk Saba Hokre. Johnson School Maning the Su temporary market set Sagadore. Ngasi state asida Park Sana Angang Kayada Polio Hidak Pitakre. Amadi Municipal Council Tara Nipal Amadi Nagar Panchayat Nipal gi Mikal Pangtok Kraba Matungda Mai Paglaba Independent Mirep Kaya Congress Amadi BJP da Sanctioner Clay. Housing Apung Pau Manipur Sarkar na Thangal Kaithilgi Yam store mamangdagi Kasturi Thong Pawada Lambinakal da Saba Hokiba temporary market set Ngarang MLA Joy Kisana Ating Bapibadagi Tabak Lepluraba Kaithil Sabagi Tabak Housing Makatana Amuk Chataba Hokre Panbayay Karigumba Kaithilasi Amuk Hana Saba Horabadi Ayan Githong da Chatuna Tengnagani Haina MLA Joy Kisana Fungdo Kibawa from Lakibani Kaithil Saba Amuk Haurok Labadina MLA Joy Kisana Masigi Matangda Ayan Gi Oiba Kari Tabak Laukatpa Haurabagi Haiba Chap Saba Kangdre Amaramda Thangal Kaithilgi Lambinakal temporary market set ama Saba Hokiba Adu Ima Ibil Singi Akanba Pressure Dagini Haina Works Minister Dr. K. Ratan Kumar na ngasi Paumi Singa Unabada Fongdo Kre Magna Makatana Haikibada Pakat Kiba Tabagasi Minister Karaga IMC gi Chairperson Yauna Munna Tanar Matungda Taukibani Yuar Hakiba Aduna Kaithil Ani Akai Atoy Nang Kiba Adudagi Tangai Fadana Pibam na Yada Duna temporary market set asi Sakibani Karigumba ising isaw tholak pamatamda turel nongnambal kaiba matamda work order ngaiduna leibagi matam nate masigi mathakta mi ama accident thoktuna lambi da taduna leiba matamda kanana chumbano kanana aranbano haibadu ngaiduna leiba matam nate asokpa adubu emergency oina service piba haibasi mathone hauji kaithel ani asida kaithel phamlamba ima ibel listing ani romna mayoknariba khudong sadaba sing khanglaba matungda Kasturi Thong Manak amadi Makatana site minergina mamang amadi Johnson Higher Secondary gina maning thangba sarukta market set ama sanabasu honari haina Minister Dr. K. Ratan Kumar Makata K. Listen to the welcome to Jay Ana Masida Koi Lanai Yuibanate, Masi Honorable CM Lanai Nate, Aduga Works Minister Gi Natrakanama Engineer Magi Lanai Ginate Lady Masi Levaki Suni Imaibel Singi Masigi Sentiment Kangna Makogi Awabasi Urakanda Masiakoi Punna collectively assault Tomina Basangi Amaramda Works Minister K. Ratan Kumar Ima Kaithel Pamba Yadabadagi Matam Karagi Oiba Kaithel Ama Sanana Bagi suggestion Lowi Haikibasi Miam da Namtak Tobuni Haina Tangwaban Kendragi MLA KS Joy Kisana Fongdo Kre Kaithel Saba si Tangwaban Kendragi Miam Amasung Mahaki Maikaidagi Yaning daba ating balaiti adubu Miam na pamlibasi mapam sabada saba haibadune Miam na chanariba lambi amabu numidang amada hekta thingjin ba haibasi achumba khongthang nate mioi kayagi hingbagi hak matpani haina lawe asigumba thabak tawdabana hen afaba oigani haike Toramaga Nunda Amada Kariki, Hondo Mapundra Kariki Shagi, Kanana Logi decision, Maduma Action, the PW Minister, Hondo Pum to eat. Kanaboma Tamto da Paliba Gomez na Prazamayam, Otlaga Prazamayam, one Bazaga, the Katil Punga, the Mahabit Labra, Natraga Prazamayam Sukai, the Bakatin from Bazukai, the when a lekon period to Sri Kogi, Ratan Kumar, Works Minister, Singur, Pachunganiana, I didn't see me there to Ngarang Tangwaban Kendragi MLA case Joy Kisangi Yumda Kaithel Pambi Mioi Kharana Pochai Kaya Mangan Takalamba MLA gi Yumda Thomjin Kiba Thawong Takdo amasung Tangwaban Kendragi Oiba Mipam Amana Yaningdaba Fungdokpaga Loinana Hayeng Ayuk Pung Manga Dagi Nungthil Pung Taruk Phawba Bazar gi Mfam Singda General Strike Kaukre MLA Joy Kisangi Khoyathungda Leiba Yumda Pangthokkiba Miyam gi Mifam Aduda Wangang Kiba Singna Mob Justice amasung crime gi waklol tenba ima sing wakal taba phai phajakraba ima kaithel gi puwaribu kaithel phambi kharana lana chatkinabagi thawong chathabana ima sing amasung kaithel gi phajaba manghale karisu khangjadaba ima sing bu luchingba saba kharana khulai oina sijinare mioi amagi yum thugaiba yabra haiba pakum pami phongdokna ke Tagdogi President Mutum Rajendrona miyam gi warep lauthokladuna Kaithel Sabada Tangwaban Kendragi Miyamna Atingba Leiti Adubu Masi Mafam Sabada Sagadabani Ima Luchingbi Kharana Luchingduna Lakibada Kendragi Mayang Nambam
Radhesanana haikiba wahaising Thangmaban Kendragi miyamda lale haijadriba fawa mahak boycott tawre thodo asiga mari leinana MLA unage hairabadi miyamdagi hana ayab lawgadabani madu natrabadi unaba yaroi haina lepnare haike Amarom da Thangmaban Kendragi MLA Joy Kisana miyoi kayaga loinana laklaga temporary market set sabagi thabak suriba miyoi singda aki akhang nanganbaga loinana thugairamba thawngasi miyamgi khanba luchingba amagi mong matong natti haina khwairaban nupi kaithel semgat sagat palupna khangalakle ngasi Manipurgi mafam kayada pak sanna angang singda polio hidak pithakre intensified pulse polio immunization program gi sarukam oina State Asidasu Health and Family Welfare Services Manipurgi Minister Di Funjanthang Tonsingna Angang Singda Polio Pitaktuna Hudukre. Ngasi Family Welfare Services ki Office da Pangthokpa IPPI ki Thoramda Health and Family Welfare Services ki Commissioner Prasan Kumar Singna preside tawduna Pangthokhiba Thoramaduda Family Welfare Services ki Director Dr. Rajo Singh Amadi Joint Director L Menjor Susarukya K Health Minister Di Funjanthang Tonsingna Manipur asi masamu faba state ama oina ba hona bada mipung kuding maki thaudang chauna lei haina phongduke masamu faba angang ama natragana mioi ama oina ba hona bada hek pokpadagi hauna angangi masamu fana thamna ba ana layengi section thaurang lokhalakpa mathoktai haike erasu tumai leba yada base lasai khoi director na su haire polio si free India gi oina khoina declare to rasu aisin nare nade hair basu ko nada da badi hona da baja da ba adu yuane hojiki angang sing sina me to padagi khogi train da lak pa khangde aeroplane da lak pa khangde country madagi oh sorry state madagi natra country madagi lak pasida laina se muk purak pa Zaba gi maong le bada cheksit na tawse angang sing si polio thak pa se to han gunu se ado re di prevention gi oina ma se tawse na government of India na buk kano tawbani ngasi angang singbu polio hidak pithak pagi thaurang ase Social Welfare Department ka kusam naraga tongan ba police station singda angang sing hidak pithak ke angang singbu police station gi maikai dagi athum house pizake Kawa Police Station su angang khudingmak polio hidak pithak nanabagi pandamda thaurang asi lokhatke Imphal West ki SP Dr. AK Jaljit ki makada Imphal West ki manungda leiba Police Station tarada polio hidak pithake District Family Welfare Office Imphal West ka khusam naraga Moirangkhom pungmakhongda pangthokiba polio pithakpa asida SP Imphal West Dr. AK Jaljit SDPO AZ Sharma Imphal Police Station ki OC case Dinesh Samadi atai official kaya susarukya ke Dr. Jaljit na pigliba angang singda polio pithaktuna polio laina dagi ngakthokpada police su mateng pangbani haike Rotary Club of Polo City Imphal na City Police ka khusamnaduna angang singbu polio hidak pithakpagi thoram pangthoke thoram asida mama mapa oiba singna angang singbu sungsoi soidana polio hidak pithaknaba awareness kaya su pike Angang singda sanapot kaya su club ki maiki dagi PK. Police na lauriba thaudangbu Family Welfare Director K Rajona apian bafungdu K. Additional SP bom sana yamna cooperation PB dana police singsina yam kana involvement to se mas handak sina ahan mani masina awareness hanagi piba koi polio masingdagi khare hen hegatpam tungi round su smaina District Family Welfare Thawal Amadi District Health Society Thawal Anina Kusamnaduna CMO Office Thawal da polio hidak pithakpagi thoram pangthoke thoram asida CMO Thawal Dr. M Jantakumar District Family Welfare Officer Dr. Ekendrasu Sarukya K DC Thawal Tiranjitna District asiki oina polio gi damak boot chamri humpu hangtoke masida apunba angang lising yang kai taret Jamri Humputaruk hidak pithaknaba pandam thamni haike Imphal scheme from kayada ngasi polio hidak pithakiba asiga mari leinaba mioi ngasi ayuk angan badagi hauna district asigi chief medical officer gi complex dagi chenake thoromaduga mari leinana district family welfare officer Dr. Tinila Kanta na phungdu kibada polio leina dagi ngathoknaba
angang singbu mama mapa singna polio drop pithak piu haike पृथ्वीदगी पोलियो हाइबलाइना से मुथत्पा ngamdri अखोई इंडिया का थंगब लमसिंग अफगानिस्तान गुंबा पाकिस्तान गुंबा अदुगा अफ्रीका की लम सिदैदा लई अदुना हजिकी मतमदी ट्रैवलिंग लम कोइबसी चटपनिना एनी टाइम एकता अखोई लम सिदसु मणिपुर दसु अदुम लाइना से कुसलम पे याय महिक More Primary Health Center da SDC Muhammad Samudin polio hidak angang singda pitak tuna haudoke. More gi tongan mafam singda angang singda polio hidak pitake. Tauramadu da Dr. Priyo Kumar amadi Dr. Santi Kumar susargya ke. Ngasi Pulse Polio Immunization Program gamari lenana Family Welfare Services Manipur gi Director K Razona Luchingba mute kangbu amana Thawbal District Hospital yauna district asigi mafam kaya da koina satuni yangsinki khongsada da Thawbal gi CMO Dr. M Jantakumar amadi National Health Mission Thawban gi S Rishikesh Sharma su sarukya ke Municipal Council Tara Nipal amadi Nagar Panchayat Nipal gi Mikhal pangthokhraba matungda mai paglaba Independent Miref kaya Congress amadi BJP da sangshinnarakle Independent Miref Tara Mari ngasi BJP da yaurukre masigi matangda ngasi BJP gi office da pangthokpa paumi singa unabada party ki president TS Chawbana atai su party sida yauge hairakpa leire haike thoramadu da General Secretary Administration M Ashni Kumar susarugya ke Chawbana makha taraduna handa pangthokiba Mikhal asigi folasina lakadori ba general election da BJP na sauna mai paktuna sarkar semlagani haibasi mayek sengle Chief Minister O Ibobigi Thawbal da Congress anidagi hena mai pakpa ngamdabasina takpadi Chief Minister O Ibobi amadi Congress miyamna pamdre haibasi mayek sengle phongdokhe Maramaduna kariba independent da election laga yauksun bahaiba port city Thawbal gi da vote piri baduna Congress se yaade su taksarabani Maramaduna Congress party si Manipur dagi mot khargani haibagi Amarom da Oinam Nagar Panchayat ki handaki Mikhal da mai paglaba Independent Mirep Taret ngasi Indian National Congress da yaukre ngasi Oinam da pangthokpa pangmi singa unaba amada Oinam Nagar Panchayat ki Election Committee ki convener O Chawbana mai paglaba Independent Taret pu Congress da yawada MPCC ki President Gai Khangamna ayaba pirakle matam sangna Oinam Kendra da Congress ki sasan amangairakpadu lakpa hori haike Handaki yuara habada fibam thina sokpadagi lamlong kaitel naungna matamga chanaba maungda sargani haina Chief Minister na thajaba pirakhibabu lamlong kaitel Development Committee na thagaba phongdokle atuba matamda kaitel sabagi thabak hobinaba pungning singsilakle Nipumapan suba Pongal Celebration cum Prize Distribution Ceremony ngasi More Dalaiba Sunrise Playground pangthokre Tharamadu da PSD Minister I Hemosandra ADC gi Chairman Lunkhosai Jau Pongal Celebration Committee ki Chairman KBS Maniam Yauna Miyakana Sarugya ke Minister I Hemosandra na haikibada Moria si community kayana khundaduna leiba mafam amani mafam asi semgat sagatna bagi thabak sarkar asina matam matamgi matung ina paikhatuna lakli haike Moria da leiba tongan ba luchingba kayana sarugya ke ba thoram aduda community singi miyoi singna athen pot puduna thoram adubu yawgulakna ke Churasanpur District ki manung channa Thangjing Hill Range da Naungna Subdivision ama sembada lamdam asigi puwari oiriba ibudok Thangjing gi mingbu hongdoktuna Thangting haina Subdivision asigi maming thon khiba yaningdaba phongdoktuna Joint Committee tidimna tongan batlup kaya ga loinena haukiba hing nongyai dagi matam kaktana tidim lambi Moirang dagi kumbi fawbagi lambi amadi Moirang Bazar da satharakhiba banna lamdam adongki mahusagi punsida sauna kaiba pikre Bana sinamaram oiraga tidim lambi da gari sena khidre lambi da ban saugatpa singna fana chingba fajinduna lambi thingbagi thabak chathare Moirang kaithel ngasi kana khidre kumbi da su ban asigi mami chauna tare Tera khongsang bi Kangbai Bazar amadi Kwakta Turel ahan bigi mafam singda su miyamna khongjang sangshin ke ban saugatpi nupi amana sarkar gi thawongbu pendaba phungdokhe Urembam da laiba LG Rose Garden da naungna saba LG Rose Cafe ma sanga khre sanga bagi thoramadu da Social Welfare Minister AK Mirabai MLA TN Haukip
MLA Surchandra amadi MLA K Sarachandra na chingba Musing Susaruk yaki Garden Sigi Managing Director L Diwakar na Sahi Taram Surabat Ekola Sida Punna Atarkulap Makal Chatuk Yankai Shure Wijama Masu Thamna Batorang Tauri Haki Wangang Kiba MLA Singna Funduk na Kibada Manipur da heavy industries sing Chalaiba Yaroi Dabana tourism da miyang Tambatangai Fade tourism sector Sakat Laba Matamda Hiram Kayada Afabo Oigani Manipur gi fazaba mafam sing sengwat ke haibasu nomu nomagi ecosystem mangsilakpa asina akiba oi haike Minister Mirabai na phunglu khibada sarkar asina tourism da miyeng changli state ki sel thungi fibam khara fattabana thabak yangsin bangam dabani amarom da miyang gi bhusingna miyang gi hul khangna thabak tawdrabadi sarkar leiba ngabloi haike Jain Manipur Dance Academy na lamda masigi culture amadi jagoi mangandana ba honari haina Academy Sigi Director L Upendra na Fongdukre Wafumasi Tha Sigi Tangtara Mangadagi Horaga Tangtara Nipal Fauba Nuit Marini Supna Satagadaba Chandel District Machi Bloki Manung Deleba Funchong Village da Maring Singi Nipumatoi Suba General Conference Cum Sports Meet Kithoramda Magna Fongdukibani Ngasi Humni Sanba Numita Cultural Dance Festival Pangtoke Numidasida Machi Bloki Manung Chanaleba Kangoi Kuno Kulen Kudai Kulen Liwa Maring Amadi Funchong Kulgi Tongan ba troops sing na saruk yare ngasi humni sanba numita DC Sandel Robert Ketrimayum Amadi Jamgi President N Rajendra Su Thoroma Pusing oina saruk yake Robert Ketrimayum na culture mangkrabadi miyoi amadi kunai amagi identity mutkigani kunai amada nungsi zanaba amadi sakhatpa purakna ba honabada culture amasung sports na achoba thodang lauri haike Elopendro na makhatana Academy Asina Manipur gi jagoi isaibu national amadi international ke thakta pukatna ba honari palel da thuba matamda folk dance festival ama pangthokna ba honari masida miyamna angama mateng pangbiu haike Abakti Manipuri culture Manipuri ki dance and music sibu Bharat ki natraga prithvi mafam kayada sundokpagi saktam madu akhuna logjabani madu galoina na Koina Sataraglaba Ipa Ipugi traditional dance and music singer say preserve Toba Adubu Masibu Anova young generation da Masibu Mang Denaba preservation you wakan glena tambibagi wakalo laduni. Isamgi President N Rajendrona Manipur gi cultural festival sing Imphal Khaktada Pangthokpagi mahuta district khudingmakta pangthokhaningi masina kangluk masel gi marakta leidiba wakalol khenabasing Hantan bada mating pangani India gi phum kayada amadi mapalebak singda cultural troops sing thabada lamda masida khundari ba miyoi singi asengba mihut thaning haike Kilometer yang hetarelom sangba tamai kuilong lambi asi phase 9 na sembada thabak ningthina sudab amadi selo thoklaga semdaba kaya yauriba si athuba matamda thikadar singna subiu Sudaba tarabadi action long na hotnagani haina tamai kendragi MLA jet ki konboni maina fongdukre PMGSY gi makada tangkak naina semgalakliba lambi asigi phibam yengsinbada MLA na wafumasi fongdukhibani hauji kilometer khara lambi semba chada marfu loislake hairiba si miyamna peningai oidaba mafam yaure amaromda Tamenglong Toksem Haplong Road asi black topping tawdana sel lokthokre haina kanagumba kharana lanna sandokpa asi laibak thibani Sahi Kunlom Helak Labalambi Asigi Black Topping Gisel Tadokpa Hausi Fauba Latri Haike. Lambi ni kun hena connect to the Balambi ni. Among the phase Mari Manga package Mari Manga Lady kilometer 35 check the lady. Maramduna Siwai Sita Sudavana Maram Widana Sumgi Ikadami Amasu Yamna Tabak Subiyadava Abanbaki Amarum to Tingnari. Manipur Legislative Assembly ki Committee on Women and Children gi mihusingna Sadar Hills ki manung dalai riba children home gi phibam yangsin kre Committee ki chairperson Nemcha Kipgena luchingba team asida member sing MLA S Bira MLA E Chan Committee ki Joint Secretary M Ramani Deputy Secretary Ruhit Chapam amasung Social Welfare gi Director L Navakishore Suloina ke team asina Kangbu bidalai riba Agape Children Home amasung Kanglatongbi Children Home gi phibam yangsin ke MLA Nemsa Kipgena Hongi Angang Singi Damak Lupalising Kuntra Kambal na Chingba Yentoke MLA S Birana Home da Angang Singa Sigi Damak Lawriba Thodang Butagat pa Fongdo Pagaloina Angang Singa Si Kunaya Sigi Tungi Mapung Paba Mi Ama Oiba Ngamnanaba Honabi Haike MLA Isana
Lining like Sholgi Kenaba Tamdana, children home sing the low river Togdang Tagatningani. Home the lady ba Angang Singasu, Makoigi, Kanasu Latre, Haina, Wakal Pitaro the Bani, Makoigi Damak, Eko Kudimak Lady Haki. Chairperson Nemsaki Gena, Assembly Committee Asina, Department Asigi, New Singer Luinana, children home singi Tabak Thoram, Angang Singi Paika Liba Tabak Sing, Hakting and Yang Sinbani. Angang Sing na Momon Minoka Luinana, home sing that Masagi Mayumak Nikana Leramba Asida Nungai Fawi. Home Salariba Sing na Angang Singa Sigi, Paika Liba Tabagasi, Eko Kudimak na Punging Tawat Kadabani. Home Sing Asina Tenariba Kudung Sada Basing, higher authority that Kanganduna Pang Bayaba Mating Pangna Honagani Haina Tazaba PK. Tungda Angang Singi Natki Oiba Thoram Kaya Sutke. Handaki Yuar Habada Awa Anatarba Singi Damak Mating Pangnaba, North East Forum for International Solidarity Gi Volunteer Sing Ngasi, Nonegi Damak Infal Tadokre, Ngasi Manipur University Men Getagi Team Asi Nonegi Damak Kongsan K. Team Asida Ipsagi President Jinkai Luang Sana Selgi Mating PK. Forum Gi Volunteer S. Rusikantana, Delhi the best of Wa Forum Asina Awang Nongpo Kaktanatana, Dongan Tongan was setting da Nungsi Sana Bapuratuna, Ekoyamatani Haibagi Wakalol da Awabataraba Matamda. Mating Pangbagi Sarukam Oina, no negi Awabataraba Miam da Mating Panganaba Chatpani Haike. Manipur da Low Singu Sakot Hanba Haibasida Kananai Nabami Pamama, Palace Compound Laba Lamian Basang na Pangtokre. Nong Pogim Fall Long Miss me upon Balupna Sinduna Pangtoki Bataramasida, Additional Director Agriculture PS Rajendro, Lupki President ISTV Bohalbi, District Agriculture Officer Infal East TS Ranbir, All Manipur Progressive Farmers Association ki President Ais Nonglei Masu Sarukya K. Central Agricultural University Infal gi Professor L. Nabasan Ramasung, Dr. M. Ruhini Kumana Resource Person OK. Additional Director P.S. Rajendrona, Hauzikti Lomi Singh Punsinduna, Farmer Club Semba Tangai Fade, Hangduna Lady Balobuk Singh Matamatam gi Oiba, Mahi Marong Taduna, Chatok Marang Kaina Lainanaba, Honaba Matok Tari Haike. Maitai Singh Sarul Drive ta Salanduna Singmi Tamigi Mari Hena Fagat Handuna Manaba Kunai Amapurapangam Gani Haina Retired Colonel L. Lokendro na Fungdo Kre Sarul Drive Demand Committee Manipurna Sinduna Tau Ground the Pangtokiba Kananai Nabamipam Amada Wafamasi na Fungdo Kibani Thoromasida Committee Working President Naudalin Komba Committee President Dr. Y. Mohendro Manegi Hanagi President P. Sonamani Susarugya K. L. Lokendro na Maitai na Sarul Drive ta amuk hanjin bada namdam masida lairiba frup amatada sokan gadab laite masina aikoi masal gi marakta puning laitana manaba khunai ama samgatpa ngamgani haike ko yeng sene kai no hai thamda chimtam ani se nusi janana lena amat koina himina ba manaba khunai ma du semba platform amakata lap lemina yaba Ane mawang khai daba ajo macha su nai daba koi he khai na bada yaw ba manaba khunai do adu semak ko do adu vision do ko ni thamdani Infal West District ki mafam sinba thungna nga sinamdang wairam pung taruk tagi makha taba order ma thoktriba fawba CRPC ki makha da mioi manga natraga hena ai kaininga oiba yaba mawongda punba khuchu khulai puduna chatpada athingba thamkre Hiramasigamari Lainana, District Magistrate Infal West na Hukumama Tokre. Jenims the Soktuna like a Nariba Sangai Express ki senior reporter Jitengi Asopagi Pibam, Social Welfare Minister A.K. Mirabai Nyangsin Kre, Maki Maiki Dagi Laying Badamating Oinanaba Lupalising Tara PK. Uripo Koshnam Lekai Dagi E. Tuluna, Hawaii Kangtak, Pau Maru Amadi, Jeng Maru Sijinaduna, Prithivigi Sagnai Rabasingi, Saktam Yektuna, Guinness Record Tamna Bohonare, Hiram Sigamari Lainanangase, Manipur Press Club the Pangtopa, Paugim from Amada, Manamakataraduna, Taruk Amadi, Manga Chauba, Hawaii Kangtak, Pau Amadi Jeng Sijinaduna, US President Barack Obama, Mahatma Gandhi, Rabindranath Tagore, Mother Teresa, Taj Mahal, Loktak Pat, Narendra Modi, Amadi Chief Minister O Ibu Bigi Saktam Yekpaloi Kre. Hauzik Manipur gi MLA Humpu Sunaba Saktam Yeknanaba Pandam Thamni. Hauzik Guinness Record ta Hiramasigamari Lainana Thamliba Recordasi Taramathoigi Laini Taramathoy dagi Yamna Hanthabana Mahaki Lai Sing Guinness Record ta Chanbangangani Haike. Meghalaya State ki is Khasi Hill gi manung chana leiba Sela Bola Guns block ta Khundari ba Maitai Singi marakta ahan ba oina
Nupi Lakta Meghalaya Board of School Examination da Class 10 Thagadoriba Bairong Kuldagi Ngangbam Manjit Amadi Nongmai Them Khelenjau Anida Assam Manipur Amadi Silong da Leiba Maitei Masa Singna Cycle Amamam Kudol Piduna Puning Thawat Kre Advanced Health Care Foundation gi Makada Palace Compound Leiba Advanced Specialty Hospital and Research Institute na Bamo Laikai Youth Club Yaripok Amadi Ananda Diagnostic Yaripok Bazar ga Kusam Naduna Nongmagi Oibal Lemna Lang Bagi Kem Ama Ngasi Yaripok to Leiba Bamo Laikai Community Hall Pangto Kre Kem Asida Dental Ortho Surgery Chingba Department Singi Specialist Doctor Amadi Paramedical Staff Sing Yauna Mio Chaniyang Khairom Layang Baga Loinana Hidak Langtak Sing Su PK Manipur Young Mind Association gi advisor oibada natna Delhi Police da Manipur gi mihut ama oikiba Raju Ningombada for Better World Beneficiary Union Manipur Unit ki chairman na luchingba team amana Delhi da laklaga Priya Ranjan na CEO oiba BS Infrabill Private Limited New Delhi da leiba company ashina Gawati da lam yoli haiduna advertise mayam ama torokpadagi Manipur gi miyoy kaya thazaduna Register Taukraba Matungda Lam Adu Loba Yare Haibagi Wafam Lakle Haina Manipur Young Mind Association Delhi na Kangalagli Manipur Dagi Delhi da Lyric Tambachat Kiba Amadi Tabak Togduna Lariba Singna Karigumba Makal Kuding Maki Problem Lakpa Matamda Association Asida Pau Poroknaba Kangalagli How's it Tabaki Paulo Widasi Hauzik Tabaki Pau Lobirase Manipur Public Service Commissioner, Manipur Civil Service Grade 2, Manipur Police Service Grade 2, Sub Deputy Collector, Manipur Secretariat Service, Section Officer, Election Officer gi Apunba Ahangba Fam, Manipur Nitoi gi Damak, Candidate Singdegi Darkas Kauri. Masaga Sai Kungamatoy de Kuntraganipan Fabu de Leba, Graduate Loyaba Singna, Application Pisin Bayagane. Online registration Tobugi, Aroiba January Kungatare Fabuni, examination na February Kungani Panda Pangtokani Hadi. Delhi Police CAPF Amasung CISF ki Sub Inspector Amasung Assistant Sub Inspector Launabagi Damag Staff Selection Commissioner Candidate Singdagi Application Kauri. Graduate Lower Bamasaga Sahi Kundagi Kungamanga Fabuda Leba Candidate Singna Famasigi Damag apply to Bayagani. Online registration Tobagi Matam February Ani Fabuni. Sahi asigi Mars Kunda Imphal Dasu Examination Center Wedina Pangthokani. National Defense Academy Amasung Naval Academy ki Examination Union Public Service Commissioner Notification Tokre. Yum Pandri Masaga Sahi Tratrotigi Traga Mapan Fawada Leva 10+2 Pass Toba Amasung Appear Toraba Candidate Singna Thasigi Kungamapan Fabugi Manunda online da registration Toba Yagane. Efrinta Treta Pangtuka Dava exam Sigi Center Imphal Sulegani Hide. Matakta Paliba Tabaki, Power Sigi Akupa Marol, Babuparada Labor Job Center Degi, Kangbayagani. Tabaki Pau Nasigiti, Matangash the Loizere, Makataba Pau Amuk Lobisi. Tagatari Kumar Jit, Makataba Pau da. Ngasi kanglay inat yokhat loop nambol na sinduna lagliba January kunmat huidagi. Numit mangani subna satagadaba imoyno numit ka marilay na imoyno gi maramda maitay wari liba sangam na bathoram ama nambol da layba miyam gi sanglen da hukre. Nupi wariloy ani yauna punna wariloy taratari na sarup yari. Moirang Hanuba Youth Development Club amadi Omega Diagnostic Center ani na punna sinduna. Ngasi nongmagi oiba lemna layang bagi kem ama club asida pangthukre kem asida mi chamrom lemna layang baga loinana hidak langtak singsu phangan ke Kaksing Educational Trust Gate na mahi masingi thak wangkhatna ba pandamda mahiroi singda piba chahi ke scholarship ngasi Kaksing wari nongam lekai da leiba Capstone Academy da pangthukre thoramadu da Janimski's Chief Librarian Dr. N Giridhari National Awardee Case S Muktamani Madi Tay marui pamilya kya susaruk kya ki. Tharongi sarugam oina mahiroi singda manamatum kaya pibaga loinana Kate na kangalaba mahiroi singda chahi hungi oiba scholarship yanto ke. Pachoy Mandal gi BJP Working Group na Sinduna Skill Development ki matangda nomugi oiba preparatory workshop ama Laukham Naida Community Hall pangto kre. Tharomadu Manipur Pradesh ki President T.S. Chauba, Kisan Morcha BJP Manipur ki President Amadi
India Sports Sangha BJP ki Vice President W Ibom Sasu Sarukya ke Sipet ki Project Officer Thiam Ingu amadi ate expert kayana skill development ki matangda wangang ke Voluntary blood donation ki matangda nongmagi oiba awareness kam regular voluntary blood donor KS Premjit Okpagi Thoramama lamsangda leiba RDO complex ta pangthokre Pioneer Club Lamdeng Makha Lekai Life Savers Manipur amadi Welfare Association for the Blind Manipur na sinduna pangthokhiba thoramadu lamsang kendrogi MLA W Brajavidu filmmaker Jogeshwari Sairem Tamenglongi Foreign Range Officer KS Hitler Susarugya ke MLA Brajaviduna igi maramda miyambu punna khanganaba honaba asi apaba khungthangni pibana miyoy kayagi punsi kanbangam gadoribani thoramasida yangkhairak subo oina KS Premjit na dan tawbagi damak selgi mana piduna puning thagot ke Kumbi Kendrada BJP gi mirep oikibatan natana party gi luchingba oiramba saitondagi ahaibam angau sanana laikhidabada ngase BJP office ta awaba phongdoko mifam pangthokre thoromaduda BJP state unit ki president TS Chauba Hana president oiramba Santi Kumar Sharma amadi atay maru oiba miyokya su sarukya ke sarukya ki basingna laikhidrabagi mifamda minute ani 2 minute leptuna awaba phongdoke Handak pangthok ki batara taruk suba angka amadi science ki state level competition da makok matang taraba mahiroi singda manama thum yethopagi thoram ama United Development Association hairokna sinduna MG Hall da pangthokre thoramadu da first MR gi commandant TS Radisham board ki secretary CS Sarat amadi Modern College ki associate professor L Ibungo Hal susarugya ke competition adu da makok matang taraba class 3 dagi 10 phawbagi mahiroi singda manama thum piduna puning thawat ke thoranga mari leinana Thoramadu the first MRG commandant TS Radisham competition adu da makong matang taraba class 3 dagi 10 phawbagi mahiroi singda manamatung piduna puning thawat ke thoranga mari leinana commandant Radisham na Manipur da hojik sanariba education system asi matamga sanadre mahiroi singda anoba creative amadi afaba waklol lehanaba honaba changi ma kwangna phangnaba khakki chanabi asi hongdokpa fari haike hojik sanabagi pau lobirase Ngasigi sanabagi pawda polo Manipur Polo Association sinduna team marina sarukya duna ngasidagi mapal kangjebungda ahanba Manipur Statehood Day Women's Polo Tournament hokre thawramaduda Manipur gi Chief Minister Oibobi Deputy Chief Minister Gai Khangam Minister I Hemusandra amadi Manipur Sarkar gi Consultant Dr. R K Nimai susarukya ke thasgi tang kuntaret fawba sathagada tournament asigi ngasasana ki ahanba match da USPA na Shiroibu Panjal manga amada maitiba pike Ani suba match ke sana ke bada sangai na Kanglabu Panjal taru ahumda maitiba pikre And the team members are D.H. Tanna Devi, Jessica Devi. Tourism and all those. Manipur is only the state in India that has women's polo teams, and events like this will help towards promotion of tourism in the state. Manipur was granted statehood on 21st January 1972, and tournament will be the befitting way to mark the occasion. Manipur is known as the sports powerhouse of India, and this tournament will further help us strengthen our position in the field. Nilu Devi, Kali Prasano, R.K. Daneshwari Devi, Egolia Devi, Christina Fernandez, S. Sanita Devi, T. Ishan, and the players are S. Samita Devi, L. Khadoi Devi, Tiamo Hadspet, and Asha Kiran Devi, S. Sanita. Hockey Union Kurai Laringbam Laikai na Hum Subai Herozit Waribam Gold Cup Under 14 Hockey Tournament ki champion oikre. Manipur Hockey na sinduna Kumalampak Hockey Stadium da team Nipana Group ani thokna khaidok tuna satharakiba tournament ngaslution kre. Lotion bagi thoram da Manipur Hockey gi president KS Thoiba amadi Manipur Hockey gi atay member sing susarukya ke. Ngasi sanakiba aroiba match da Hockey Union Kurai Laringbam Laikai na
SYUC Uchekonbu Goal Ahum Anida Maitiba Piki. Zatarakiba tournament asigi Ahum Suba position gi Sanakibada Farm Yes School na KSAC Kongmanbu Goal Amashnoda Maitiba Piki. Tournament asigi Best Goalkeeper gi Mana Farm Yes School gi L Rohit, Best Defender na SYUC Uchekon gi NG Johnson, Best Player na Hockey Union gi KS Mikolin na Takre. Manipur Veteran Cricket Association Sinduna Langthabal Public Ground Sathariba Mari Suba 2020 Manipur Veteran Cricket Tournament ki asasana kiba match da Cyclone Thangwibanna Jem Khagempalibu run humputarukta maitiba piki ngasi sana kiba match asida Cyclone Thangwibangi Sanaroi Sachina out oiduna ball nifuhumdoida run humpunipan logduna man of the match takre hayeng napsa ka Imphal amadi Model Club Team A Chingamakhaga sanagani. Kamakya Social Youth Club yang thangna sinduna ngasidagi anisubas that level KSYC for Men Aside Open Super Soccer Tournament Club asigi grounda team kumangana group Nepal thokna khaidokduna hokre hokdokpagi thoramda MLA RK Anand yang thang GP gi pradhan SS Silasana Club asigi Chief Advisor M Modu amadi yang thang GP gi Panchayat Member SS Sobita Susarukya ki tournament asigi ngasi ahoba numit ki sanakiba match da SWC Hyang Thang Amadi Lasal Lema Pokpam Goal Amamam Chanaduna Draw Kre. All Manipur Football Association Sinduna Kobalampak Artificial Turf Ground Team Marina Sarukyaduna Under 15 Youth League Rest of India North East Zone da Sarukyagadaba Manipur Team gi Neroka Football Club ki Sanaroi Singda Pepe Power Solution na Donor Toba Sanaroi Singi Uniform Sing Yantokpagi Thoram Chingmairongi Classic Grande the Pangtukre Thoramasida ISTV Network ki News Coordinator TS Bishwajit Neroka Football Club ki Secretary Mani Mohan Vice President Ebrazamani Amadi Coach AFC A License Holder CS Santikumar Su Sarugya K Unit Taragi Nupamasa Nupimasa Sanaroi Chamani Funa Sarukyaduna Ngasidagi Manga Suba Mangsatabam Ibuyaima Arambam Puinabati Memorial Amadi Kuntra Suba State Level JV Championship All Manipur JV Association Sinduna Kumalampak Sports Complex ki Auditorium da Hokre Hokdopagi Thoramda Parliamentary Secretary K Megasandra All Manipur JV Association ki President O Manglem Olympian Padmasri NG Dinku Association Sigi President M Laxman Amadi Atay Myoy Kya Susarugya K Manipur Arm Wrestling Association Sinduna Idol Club Terada Chathariba Humsuba Winter State Arm Wrestling Solution Kre Lusin Bagi Thoramda Association Sigi President El Sarat Idol Club Teragi President TS Mangi Susarugya K Chatharakiba Championship Asida Nupamasagi Kanglupta Mayasa Mayang Imphal point Humudra Taru Nupimasagi Kanglupta EK Jimna point Humpunipan Pangduna Champion of the Champion Gimana Lokre Pakangba Cultural Club ki Golden Jubilee Celebration ga mari leinana niminini sathagadaba ahan basket level leiteng thanghai changdamna bak ngasi me koi bida hokre PCC amadi Pahula si anina sinduna sathagadoriba changdamna ba hodopagi thoramda club ki Vice President W Birendra Sai gi Coordinator A Jadumani amadi CS Bijoy Singh Susarugya ke thoranga mari leinana CS Bijoy na phungro kibada thang ta gi maru oiba amasung kanaba sing miyamna khangnarakpadagi Ahenba Mien Janarake Angang Singda Hena Kangananaba School Syllabus da Yahanduna Takpi Tambiba Tangai Fadi Haike Anisuba Ima Panthebi Trophy Men's Open 5-a-side Football Tournament Ngasidagi KYO Kongba Ground Hokre Ima Nongpok Panthebi Togal Marup Amadi Kongba Youth Organization Sinduna Pangthokliba Tournament Asigi Hogdokbagi Thoramda KYO gi President A Delen Amadi and Indraji Susarukya Ki Puna team Taratare na Sarugyariba Tournament asigi ngasi ahanba match da KYO Kongbana Sauzel FC Hengangbu Pansel Anisno da Maitiba PK Tauranga mari leinana and Indrajit na phungro kibada sana khonaba haibasi mioibagi haksang phanbata natana leibak amabu mingsat purakpada achoba thodang laure loinana apunbagi saktam sagatpadasu sana khonabana achoba mateng piri haike Association for Senior Tennis Player Manipur na sinduna Kanglaipak Youth Social Progressive Association ki ground sa thariba Promotional Tennis League na solution kre. Lusin bagi thoramda MLA Olukhoy Manipur Tennis Association ki President T Panmay Susarugya ke. Sa tharaki ba liga sida
KK Challengers na LBSS bu maitiba piduna champion oikre. TS Birchandra Football Academy tabung kokna sinduna academy asigi sports complex ta sathariba state level second under 10 TS Birchandra Football Academy tournament ki ngasi sanaki ba ahan match ta Tabaspa team B tabung kokna MSC Malombu goal hum amada maitiba pikre anis ba match ki sanaki bada Pamyal FC Pasoina Neroka Football Club sangak phambu goal hum amada maitiba pikhe sei tram de makha ki sanaki ba match ta TFA Thinungaina Pamyal FC Pachoibu goal mari amada maitiba pikhe चलो बोलाने हैं खाना खाओगे तो मशीन आते आज रंजन ने ते मैं आई चली चली Lucky Body Building Ningthau Khongna Sinduna Ningthau Khong Bazar gi Public Park ta pangthokiba First Mr. Lucky Cup ki overall gi mana AK Zadanandana takre Hauzik maroi ba amu MLA Joy Kisana Saba Yaroi Haina Thinkiba temporary market set ngasidagi amuk saba hokre Johnson School maning da su temporary market set sagadore Ngasi state asita park sana angang kaya da polio hidak pitakre Amadi Municipal Council tara Nepal amadi Nagar Panchayat Nepal gi Mikal Panthokraba matungda mai paglaba independent miref kaya Congress amadi BJP da sanctionarakle Ngasi ko na ISTV na episode pa matang solution jare miyang tabiri ba singwa mo kahana kurang jare